ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯪꯒꯅꯔ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕ ꯈꯣꯡꯂꯛꯄ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯆꯍꯤ ꯅꯧꯅ ꯃꯩꯁꯥ ꯂꯥꯡꯂꯕꯤ ꯃꯥꯗꯤ ꯅꯣꯡꯃꯒꯤ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯕ ꯇꯨꯝꯁꯤꯠ ꯐꯥꯗ ꯑꯗꯨꯃꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯁꯝ ꯃꯅꯥ ꯆꯦꯠꯅ ꯄꯨꯟꯁꯤꯟ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯤ꯫ ꯇꯐꯤꯡ ꯇꯐꯤꯡ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯂꯥꯛꯂꯒ ꯃꯅꯥꯎꯁꯤꯡꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕ ꯃꯅꯥꯎ ꯌꯥꯏꯃꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯁꯥ ꯅꯣꯝ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯣꯏꯕ, ꯊꯣꯏꯕ, ꯇꯥꯕ꯭ꯔꯣ? ꯏꯆꯦ ꯆꯠꯂꯒꯦ꯫ ꯅꯪ ꯍꯣꯔꯦꯟ ꯍꯧꯒꯠꯂꯒ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯁꯦ ꯅꯤꯡꯊꯤꯖꯅ ꯂꯣꯏꯁꯤꯜꯂꯝꯃꯨ꯫ ꯆꯥꯛꯇꯤ ꯏꯆꯦ ꯂꯥꯛꯂꯒ ꯊꯣꯡꯒꯦ꯫ ꯇꯣꯝꯕꯤꯁꯦ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨꯀꯣ, ꯐꯨꯕꯤꯔꯝꯒꯅꯨ꯫ ꯊꯣꯏꯕ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯍꯥꯏꯕꯁꯤꯅ ꯇꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯟꯊꯥ ꯃꯥꯁꯨ ꯃꯈꯨꯠꯇ ꯇꯨꯡꯒꯣꯜ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯌꯦꯅꯈꯥꯒꯤ ꯐꯩꯔꯥꯗ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕ ꯂꯣꯡ ꯑꯗꯨ ꯂꯧꯊꯗꯨꯅ ꯃꯝꯂꯤ ꯃꯝꯂꯤ ꯃꯔꯛꯇꯨꯗ ꯃꯄꯥꯡ ꯀꯅꯥ ꯌꯥꯎꯗ ꯄꯥꯠ ꯑꯗꯣꯝꯗ ꯆꯠꯈꯤ꯫ ꯄꯥꯠꯇ ꯃꯤ ꯂꯜꯂꯤꯉꯩ ꯉꯥ ꯐꯥꯍꯧꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯀꯥꯗꯨꯅ ꯌꯣꯜꯂꯨꯒꯗꯧꯔꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯅ ꯉꯟꯅ ꯅꯣꯡꯒꯥꯈ꯭ꯔꯕꯗ ꯃꯁꯦꯝ ꯑꯃ ꯑꯣꯏꯅ ꯃꯅꯥꯎꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯛꯂꯤ꯫ ꯊꯣꯏꯅꯨꯅ ꯏꯇꯥ ꯄꯨꯛꯐꯠꯇꯕꯤ, ꯌꯥꯍꯧ ꯉꯜꯂꯕꯗꯤ ꯑꯩꯕꯨ ꯍꯧꯔꯝꯃꯨ ꯍꯥꯏꯔꯒ ꯅꯪꯗꯤ ꯅꯇꯥ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯝ ꯅꯗꯣꯝ ꯅꯊꯟ ꯄꯥꯠ ꯑꯁꯤꯗ ꯆꯠꯂꯕꯣꯏꯔꯦ꯫ ꯂꯣꯡ ꯈꯣꯟꯗꯨꯅ ꯁꯤꯟꯊꯥ ꯊꯣꯏꯅꯨꯗ ꯌꯦꯡ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯇꯥ, ꯑꯩꯗꯤ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯄꯗ ꯏꯇꯥ ꯍꯧꯕ ꯀꯥꯎꯔꯝꯂꯦ꯫ ꯅꯇꯥꯕꯨ ꯋꯥꯔꯧꯒꯅꯣ, ꯍꯌꯦꯡ ꯅꯣꯡꯗꯤ ꯏꯇꯥꯕꯨ ꯁꯣꯏꯗꯅ ꯅꯇꯥ ꯑꯩꯅ ꯍꯧꯔꯝꯒꯦ꯫ ꯊꯣꯏꯅꯨ ꯏꯁꯤꯡ ꯑꯗꯨꯗ ꯀꯨꯝꯊꯔꯛꯇꯨꯅ ꯅꯪꯗꯤ ꯌꯦꯟꯗꯥ ꯑꯉꯟꯕꯗꯒꯤ ꯂꯣꯡ ꯈꯣꯜꯂꯕꯅꯤꯅ ꯉꯥꯌꯥꯝ ꯑꯃ ꯐꯥꯔꯝꯂꯅꯤꯗꯣ꯫ ꯐꯥꯗ꯭ꯔꯤꯗ ꯏꯇꯥ, ꯌꯥꯝꯗ꯭ꯔꯤꯌꯦ, ꯉꯁꯤꯗꯤ ꯉꯥ ꯏꯔꯛꯂꯛꯇꯦ꯫ ꯊꯣꯏꯅꯨꯁꯨ ꯂꯣꯡꯗꯨ ꯉꯥꯏꯍꯥꯛ ꯈꯣꯜꯂꯕ ꯃꯇꯨꯡ ꯁꯤꯟꯊꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯒꯨꯝꯗꯅ ꯏꯇꯥ, ꯉꯥ ꯀꯧꯕ ꯑꯝꯇ ꯌꯥꯎꯔꯛꯇꯦ꯫ ꯑꯗꯨꯅꯤ ꯏꯇꯥ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯀꯔꯤ ꯇꯧꯔꯨꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯖꯥꯁꯨ ꯂꯩꯍꯧꯗꯦ꯫ ꯐꯥꯔꯤꯕ ꯉꯥꯁꯤꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯆꯦꯟꯋꯥꯟꯒꯦ ꯈꯟꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ꯫ ꯑꯩꯅ ꯈꯔ ꯁꯥꯐꯗꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ ꯅꯪꯒ꯫ ꯏꯃꯥ ꯑꯁꯣꯟꯕꯤꯁꯤꯒ ꯏꯕꯨꯡ ꯐꯪꯉꯦ, ꯏꯅꯝꯃꯅ ꯂꯩꯔꯒ ꯄꯨꯈ꯭ꯔꯦꯗꯣ꯫ ꯑꯅꯤꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯔꯩ ꯂꯩꯇꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯣꯡ ꯈꯣꯜꯂꯛꯄꯅ ꯅꯨꯡꯁꯥꯅ ꯀꯣꯛꯇꯣꯟꯗ ꯈꯖꯤꯛ ꯈꯖꯤꯛ ꯂꯤꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯌꯨꯝ ꯀꯥꯔꯛꯂꯝꯃꯤ꯫ ꯆꯍꯤ 7ꯇ ꯉꯥꯏꯔꯤꯕ ꯊꯣꯏꯕꯅ ꯃꯆꯟꯅꯨꯄꯤ ꯑꯗꯨꯕꯨ ꯄꯣꯗꯨꯅ ꯁꯨꯃꯥꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯁꯟꯅ ꯀꯞꯂꯤꯕꯗꯨ ꯊꯦꯝꯂꯝꯃꯤ꯫ ꯃꯆꯦ ꯂꯥꯛꯄ ꯎꯕꯗ, ꯆꯦꯝꯍꯜ, ꯑꯩꯈꯣꯏ ꯇꯣꯝꯕꯤꯁꯦ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯀꯞꯂꯤꯕꯁꯦ ꯊꯦꯝꯕꯁꯨ ꯌꯥꯗꯦ, ꯑꯩ ꯀꯣꯛ ꯉꯥꯎꯔꯦ꯫ ꯃꯥꯗꯤ ꯀꯔꯤꯒꯤ ꯀꯞꯂꯤꯕ? ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯆꯥꯛꯇꯨꯗꯤ ꯑꯩꯅ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤ, ꯏꯟꯁꯥꯡꯗꯤ ꯑꯩ ꯊꯣꯡꯕ ꯍꯩꯇꯦ꯫ ꯆꯥꯛ ꯂꯣꯏꯔꯕꯗꯤ ꯊꯨꯝꯒ ꯇꯣꯠꯂꯒ ꯄꯤꯖꯕ ꯌꯥꯗ꯭ꯔꯣ? ꯍꯥꯎꯇꯦꯅ ꯆꯥꯎ ꯌꯥꯗꯦ ꯆꯦꯝꯍꯜ꯫ ꯅꯪ ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯀꯦ? ꯉꯥ ꯃꯌꯥꯝ ꯐꯥꯔꯗꯤ ꯑꯃ ꯊꯣꯡꯉꯒ ꯆꯥꯁꯤꯕ, ꯀꯨꯏꯔꯦ ꯉꯥ ꯆꯥꯗꯕ꯫ ꯁꯤꯟꯊꯥ ꯃꯧꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ, ꯍꯌꯦꯡꯃꯨꯛꯇ ꯆꯥꯁꯤ, ꯉꯁꯤꯗꯤ ꯏꯆꯦ ꯉꯥ ꯑꯝꯇ ꯐꯥꯔꯛꯇ꯭ꯔꯦ꯫ ꯊꯣꯏꯕ ꯃꯔꯨ ꯂꯨꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯤꯟꯊꯥꯅ, ꯊꯣꯏꯕ, ꯃꯪꯗꯨꯅ ꯂꯩꯔꯅꯨ, ꯏꯆꯦꯅ ꯁꯣꯏꯗꯅ ꯄꯤꯖꯅꯤ ꯅꯪꯒꯤ ꯉꯥꯗꯣ꯫ ꯂꯥꯛꯑꯣ, ꯏꯆꯦ ꯆꯥꯏꯊꯔꯒ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯇꯧꯒꯦ꯫ ꯃꯅꯥꯎꯁꯤꯡꯕꯨ ꯑꯍꯥꯎ ꯑꯍꯥꯎꯕ ꯊꯣꯡꯗꯨꯅ ꯄꯤꯖꯅꯤꯡꯉꯤ꯫ ꯃꯤꯅ ꯁꯦꯠꯅ ꯏꯟꯅꯔꯤꯕ ꯐꯖꯕ ꯐꯤꯖꯣꯜ ꯃꯆꯦꯝ ꯑꯣꯏꯕꯤ ꯃꯥꯅ ꯊꯣꯟꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕꯤ ꯑꯣꯏꯔꯨꯕꯅ ꯄꯨꯝꯅꯃꯛ ꯃꯪꯂꯥꯟ ꯑꯃꯒꯨꯝ ꯉꯁꯤꯁꯨ ꯂꯩꯔꯤ꯫ ꯁꯤꯟꯊꯥ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯦꯝꯅ ꯂꯩꯊꯣꯛꯇꯦ꯫ ꯊꯪꯅꯕ ꯃꯅꯝꯃ ꯀꯦꯊꯕꯤꯒꯤꯗ ꯂꯥꯛꯏ꯫ ꯁꯤꯟꯊꯥ, ꯉꯁꯤꯗꯤ ꯊꯕꯛ ꯑꯝꯇ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦꯅꯦ ꯅꯪꯕꯣ꯫ ꯏꯅꯝꯃ, ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯂꯩꯍꯧꯗꯦ, ꯑꯗꯨꯅ ꯏꯅꯝꯃꯅ ꯌꯥꯔꯗꯤ ꯑꯩꯕꯨ ꯊꯕꯛ ꯑꯝꯇ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯌꯨꯕ꯫ ꯀꯦꯊꯕꯤ ꯁꯤꯟꯊꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯁꯤꯟꯊꯥ, ꯅꯪꯒꯤ ꯆꯦꯡꯗꯣ ꯏꯅꯝꯃ ꯈꯔ ꯄꯤꯔꯒꯦ꯫ ꯁꯤꯟꯊꯥ ꯃꯉꯛ ꯍꯥꯏꯗꯨꯅ, ꯏꯅꯝꯃ, ꯂꯦꯝꯅ ꯂꯧꯕꯗꯤ ꯅꯆꯜ ꯄꯥꯝꯖꯗꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯏꯅꯝꯃꯁꯦ ꯀꯣꯠꯇꯒꯤ ꯐꯧ ꯈꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ꯫ ꯅꯪꯅ ꯏꯅꯝꯃꯒꯤ ꯃꯇꯦꯡ ꯈꯔ ꯍꯦꯛ ꯄꯥꯡꯕꯤꯔꯝꯃꯨ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ꯫ ꯅꯣꯡꯃ ꯊꯣꯏꯅꯨ ꯂꯥꯛꯇꯨꯅ ꯁꯤꯟꯊꯥꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯔꯔꯤ꯫ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯏꯅꯦ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯕꯅꯤ꯫ ꯏꯃꯨꯡꯗꯣ ꯁꯦꯜ ꯌꯥꯝꯅ ꯄꯥꯏ ꯍꯥꯏ꯫ ꯃꯈꯣꯏ 3 ꯂꯩꯕ ꯖꯥꯠꯅꯤ꯫ ꯑꯗ ꯃꯃꯥꯗꯣ ꯃꯁꯥ ꯈꯔ ꯁꯣꯟꯕ, ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥꯁꯤꯡꯁꯦ ꯇꯧꯕ ꯉꯝꯗꯕ꯫ ꯑꯗꯨꯒꯤ
Ineda tabak mateng panggadabhi laysabi masa mau nanbi amta yengbirona hairappa. Moida hana tabak suramba nupidudi mawoira mali. Ada mawaduna chatlano na haibadagi tabak laktre hai. Inenadi aibu satlu haibani. Adubu Sintha nangna khanglibadudi. Ima solmise thadokpa yade haiba. Ima naga sipet nari. Hayeng migi duda tabak satpa hauko yaururaga amuk lepthok leksin tawbada mina kaisu nungairoi. Aduna tabak se nangoina satlagera. Sel paiba imungnina thagi seldi matik sana pirakani. Sintha ngehak khali. Pata kumba haisidi nongdam naide. Nga pharaktabasu yaw. Asinadi yum puba ngamba nate munna khalaba matung Sintha. Hoita ai satlage. Moigi yumdubu kadaidano. Adadum laibadi aidi yaroi. Inaw singsu pikli hundoklamba yaroi. Mayumbudi khunjindagini. Aikhoi khul wangmu kitang lanbaga leiri. Ahing dili oida migisu masa pakhang leibanina. Adumakti haira oyi. Ayuktagi satlaga thabayin khang khara loisilamnaga adum halaktongni. Asumna thoinuna haibadagi Sintha mathangi numittagi hauna thabak suba satlamni. Sintha ahanba lakpa oibana masadu ikoi koizai. Mataudu lamit tumit khangbi leimana uraduna tapna hai. Bema koiganu. Sisu nangi ani suba yumni khangadobani. Isagidi kariming kawiya. Nasina nauna kaya suba. Ima pabadi lairiba natro. Sintha kawima. Isilinaw ahumni aina ahal. Ikada ipwamaga inaw nupi maga lay. Ima pabadi chahi anigi mamangda lay kijay. Lay manungay tana. Unhok na nungay kijay da dudya. Yumdi nang napure. Lay masinthagi makokta nungsina nalaga. Isadi chahi naw na may salang lelana. Adubu karisu khalunu. Miyoybay koise sigadaba ngaktan. Hinglingay nungay thok na penthok na hinggadabani. Sidagidi imana ng ginatingsu ang hamba panggan. Sintha tuminatay karisu kumlagti. Mahusana wagaya ngangdabani mingamdabani layma makatarakto na. Ado nang bu chagimpong bahay bro. Hayima. Ado di imaga chakumsang nasi. Ima insang manbiraki nang sagim do haong na pomo. Ima pinasagi kuire ahaw baga sabu panglaktaba. Moy mapama sana chak thong basidi yot payaba nate. Lao ko, lao. Chakom maduda layman insang siamli Sinthana sak thongni. Anidu wari susanari. Ayambana layman ang ngangi amuk Sinthana khumi. Laymasi masagi wakra ngangan bamini mabuksu aduki matik samba nupi amakhakni. Somda na kamdauri Sinthagi mapabunggi hek mayamba bizoygi nupi binado iping na Sinthagi dalai. Yum yamna lapnaba nate thonggal ahum mari kanaraga laybani. Sumangda thoibaga tombiga na sigay sumbi sanaribadu ubada praprap sangsin thoibagi sagana du tapai de hairaga makhuduna damdam mananganduda hazinduna pui thoiba kaptuna. Macho ai kagi puino naye aina kaidorage kai lamja sara nang natro ai bu mi no wangang nalibase tathibong du na si sabi du na nabuk thana pijajagan na nang apangba migi yena kalu khada hauba haira hura du na sari nang. Macho ay hurandi kari hurandi kai na kasu hai basai mino hurale hai dun ay ngonda machin na thok na hairak libasida hurandi kai na su masila se thidu na hai basai nya tawkidra hayo matung manaw tawkidra thoiba wa kap tombi peri mabung phuba duda binagi phisi singduna. Macho taso du phugano koi taso phugano bina thoiba phurambadu leptuna piklibi tombida amo onsin minungsi leitana set thajinduna. Masi masu paroi dawriye khangra nangso nungsi ko nabung huran masi nungsi ko bina thoibada khodombi duna thinboi inboi tawduna. Nang matung manang amok khanu huran ba thabak se to kadobani huran ba yaroi khutang sida to kadobani nasi haising bidudi kadai lei masa manang warak pangamdaba madu basunya ay laklingai sida waramge si hai imung lomdo onsinduna laktana kawi. Sintha ay tabra haibani mapanda prama tholo thoiba susu tawduna jima leiti thabak chatkani bama ay ni sel talibani yumpuri bani haidana nongat badagi man chakhrani aduga masa manau sina karai da kari haibagi wakhal leiti sa thogum makai khangani bama warak khange bama ngang dana bina satki nongmata masa singsi
ꯀꯔꯥꯏꯗ ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯕꯗꯤ ꯍꯪꯂꯛꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤꯕꯨ ꯍꯟꯅ ꯌꯦꯡꯗ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕꯗ ꯃꯤꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯄꯒꯤꯗꯃꯛꯇꯤ ꯕꯤꯅꯥ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗ ꯃꯆꯥꯁꯤꯡꯁꯤꯕꯨ ꯐꯨꯔꯤ꯫ ꯑꯉꯛꯄ ꯊꯃꯣꯏꯅꯤ ꯕꯤꯅꯥꯒꯤ ꯊꯃꯣꯏ꯫ ꯁꯣꯝꯗꯅ ꯃꯌꯥꯝꯗꯨ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯔꯤ꯫ ꯂꯨꯈꯣꯏꯅ ꯏꯆꯥꯁꯤꯗꯤ ꯁꯛ ꯃꯁꯛ ꯐꯖꯔꯤꯕ, ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯍꯥꯏꯒꯨꯝꯗꯅ ꯃꯄꯥ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯒꯤ ꯃꯍꯥꯎꯁꯤ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦ꯫ ꯕꯦꯝꯃ ꯅꯪꯁꯨ ꯏꯃꯥꯒ ꯈꯔ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯁꯤꯟꯊꯥ ꯃꯉꯛ ꯍꯥꯏꯗꯨꯅ ꯌꯥꯔꯅꯤ ꯏꯃꯥ, ꯑꯩ ꯆꯥꯛ ꯆꯥꯔꯛꯂꯦ ꯌꯨꯝꯗꯒꯤ꯫ ꯏꯃꯥ ꯍꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯅꯁꯥꯗ ꯂꯣꯏꯅ ꯍꯥꯏꯕꯤꯌꯨ, ꯅꯁꯥ ꯍꯥꯞꯆꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯇꯨ ꯆꯥꯔꯤ꯫ ꯄꯣꯏꯔꯩ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯝꯗꯥꯏ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯑꯩꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯔꯤꯕꯗꯣ ꯉꯁꯤ ꯑꯃꯨꯛꯇ ꯁꯨꯗꯣꯛꯄꯤꯔꯝꯃꯨ, ꯍꯌꯦꯡ ꯊꯕꯛ ꯆꯠꯄꯗ ꯁꯦꯠꯀꯗꯧꯕꯅꯤ꯫ ꯍꯣꯏ ꯍꯣꯏ ꯅꯆꯜꯕꯨ ꯁꯨꯍꯜꯂꯒꯦ, ꯏꯃꯥꯗꯤ ꯐꯤ ꯁꯨꯕꯒꯤ ꯄꯥꯡꯒꯜꯒ ꯌꯥꯎꯗ꯭ꯔꯦ꯫ ꯄꯣꯏꯔꯩ ꯈꯨꯝꯂꯝꯗ꯭ꯔꯦ꯫ ꯁꯤꯟꯊꯥ ꯏꯃꯨꯡꯒꯤ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕ ꯄꯨꯝꯕ ꯂꯣꯏꯁꯤꯟ ꯄꯣꯏꯔꯩꯒꯤꯁꯨ ꯍꯥꯏꯔꯝꯕ ꯐꯤꯗꯨ ꯁꯨꯔꯤ꯫ ꯑꯁꯨꯝꯅ ꯁꯤꯟꯊꯥ ꯂꯩꯃꯒꯤꯗ ꯊꯕꯛ ꯁꯨꯕꯗꯒꯤ ꯍꯥꯟꯅ ꯋꯥꯔꯝꯕꯗꯨ ꯈꯔꯗꯤ ꯁꯥꯐꯔꯦ꯫ ꯃꯔꯛꯁꯤꯗ ꯕꯤꯅꯥ ꯁꯤꯟꯊꯥꯒꯤ ꯃꯆꯤꯟ ꯃꯧꯄꯥꯅ ꯋꯥꯠꯇ ꯄꯥꯗ ꯑꯅꯥꯟꯕ ꯐꯤ ꯈꯔ ꯁꯦꯠ ꯆꯥꯕꯗꯨ ꯎꯔꯒ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯀꯂꯛꯄꯣꯏ ꯀꯩꯕꯣꯏ ꯇꯧꯅ ꯃꯄꯨꯔꯣꯏꯕꯗ ꯐꯠꯇꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯏꯍꯦ ꯃꯃꯥ ꯅꯪꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯐꯤ ꯑꯅꯥꯟꯕ ꯁꯦꯠꯂꯒ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯈꯣꯏ ꯆꯥꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯣ ꯃꯈꯣꯏ ꯃꯄꯥꯒꯤ ꯋꯥꯁꯤꯗꯤ ꯑꯩꯅ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯗ ꯌꯥꯝ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦꯗ, ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯉꯝꯅꯅꯕ ꯍꯣꯠꯅꯖꯗꯨꯅ ꯌꯨꯝ ꯄꯥꯟꯁꯅꯨ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯗꯨꯅ ꯏꯆꯥ ꯏꯁꯨꯁꯤꯡꯗꯣ ꯌꯦꯡꯁꯤꯟꯕ ꯉꯝꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ ꯍꯥꯏꯗꯅ ꯍꯌꯦꯡ ꯃꯤꯃꯥꯡ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯇꯧꯔꯛꯂꯕꯁꯨ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯒꯤ ꯏꯆꯥ ꯁꯤꯟꯊꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯅ ꯉꯁꯤ ꯀꯣꯆꯤ ꯊꯥꯡ ꯇꯥꯡꯗꯅ ꯉꯥꯡꯂꯤꯕꯁꯤꯕꯣ? ꯑꯣ ꯅꯆꯥꯅꯨꯄꯤꯗꯣ ꯃꯤꯒꯤ ꯄꯥꯈꯪ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯌꯦ꯫ ꯏꯃꯨꯡꯗꯨꯗ ꯄꯥꯈꯪꯗꯨ ꯈꯛ ꯂꯩꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯗꯅ ꯃꯃꯥ ꯃꯄꯥ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯃꯈꯣꯏ ꯃꯄꯥꯅ ꯅꯆꯥꯅꯨꯄꯤ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤꯁꯦ ꯑꯗꯨꯝ ꯀꯟꯈꯠꯇꯨꯅ ꯊꯝꯂꯕꯅꯤꯅ ꯑꯉꯥꯡ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯕꯦꯕꯥꯔꯗꯣ ꯎꯠꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯍꯦꯛ ꯊꯣꯛꯇ ꯊꯣꯛꯂꯛꯁꯅꯨ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯩꯗꯧ ꯌꯦꯡꯉꯨ, ꯈꯨꯖꯤꯟ ꯃꯃꯥꯏ ꯃꯄꯥꯛꯄ ꯏꯪꯈꯣꯜꯗꯨꯗ ꯂꯩꯕ ꯐꯪꯖꯔꯤꯕꯗꯣ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯇꯧꯅꯨ ꯇꯧꯅꯨ ꯃꯃꯥ, ꯅꯪ ꯋꯥ ꯉꯥꯡꯕꯗ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯟꯅ ꯑꯉꯥꯡꯁꯤꯡꯅ ꯇꯥꯔꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤꯀꯣ꯫ ꯀꯔꯤꯒꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ? ꯍꯥ? ꯃꯃꯥ ꯃꯄꯥꯗꯨꯅ ꯏꯪꯈꯣꯜꯗꯒꯤ ꯍꯧꯔꯒ ꯂꯧꯁꯤꯡ ꯄꯨꯝꯕ ꯂꯣꯏꯅ ꯌꯣꯟꯊꯣꯛꯂꯝ ꯁꯤꯈꯤꯕꯗꯒꯤ ꯂꯩꯐꯝ ꯂꯩꯇ ꯏꯪꯈꯣꯜ ꯃꯆꯦꯠꯇꯨꯃ ꯄꯤꯗꯨꯅ ꯃꯣꯏꯕꯨ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯂꯩꯍꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯆꯥꯎꯔꯦ, ꯃꯣꯏꯅ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯀꯗꯥꯏꯗ ꯂꯩꯖꯈ꯭ꯔꯅꯤ꯫ ꯍꯣ ꯍꯧꯖꯤꯛꯇꯤꯅꯦ ꯃꯤꯒꯤ ꯃꯆꯥꯒꯤ ꯈꯟꯕ ꯃꯇꯝ ꯅꯠꯇꯤꯌꯦ꯫ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥ ꯄꯤꯕ ꯑꯅꯤ ꯍꯧꯔꯤ꯫ ꯍꯌꯦꯡ ꯃꯧ ꯄꯨꯔꯛꯂꯒ ꯌꯨꯝ ꯃꯆꯥꯁꯤꯗ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯀꯅꯥ ꯅꯠꯇꯦ, ꯑꯩꯒꯤ ꯍꯦꯛ ꯏꯔꯦꯝꯈꯛ ꯏꯅꯥꯎꯅ ꯊꯝꯂꯝꯕ ꯏꯆꯥ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯕꯨ ꯑꯩꯅ ꯀꯣꯟꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯀꯣꯟꯒꯅꯤ? ꯌꯥꯔꯦ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯁꯤꯗꯒꯤꯗꯤ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯃꯈꯣꯏ ꯃꯄꯥꯅ ꯊꯤꯡꯂꯛꯄ ꯌꯥꯔꯣꯏ꯫ ꯕꯤꯖꯣꯏ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯥꯔꯩ ꯃꯍꯥꯛ ꯈꯪꯏ, ꯑꯗꯨꯅ ꯃꯊꯥ ꯁꯥꯅ ꯃꯍꯥꯛ ꯐꯝꯂꯤ꯫ ꯂꯩꯃꯒꯤ ꯌꯨꯝꯗꯅꯤ꯫ ꯂꯩꯁꯥꯕꯤ ꯑꯣꯏꯒꯅꯤ, ꯃꯁꯛꯁꯨ ꯐꯖꯩ, ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯅ ꯎꯏ꯫ ꯁꯦꯠꯂꯤꯕ ꯑꯇꯥꯡꯕ ꯐꯤꯖꯦꯠ ꯑꯗꯨꯅ ꯑꯗꯨꯝ ꯇꯥꯛꯂꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯍꯥꯏꯕ꯫ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇꯦ꯫ ꯋꯥ ꯉꯥꯡꯕꯗꯗꯤ ꯈꯔ ꯉꯝꯃꯤ, ꯃꯤꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯃꯁꯥꯗ ꯂꯩꯇꯦ꯫ ꯉꯥꯡꯅꯤꯡꯕ ꯄꯜ ꯂꯩꯇ ꯑꯗꯨꯃꯛ ꯉꯥꯡꯁꯛꯏ꯫ ꯅꯨꯃꯤꯠꯇꯨ ꯂꯩꯃ ꯃꯤꯒꯤ ꯍꯩꯖꯥꯕ ꯆꯠꯊꯣꯛꯄꯅ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯅꯈꯣꯏꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯇꯥꯟꯖꯥꯅꯤ꯫ ꯌꯨꯝꯗꯨꯗ ꯄꯣꯏꯔꯩ ꯑꯃꯗꯤ ꯁꯤꯟꯊꯥ ꯃꯈꯣꯏꯅꯤꯈꯛ ꯂꯩꯕ ꯇꯥꯟꯖꯥꯗꯅꯤ ꯍꯦꯟꯁꯅꯥ ꯃꯥꯅ ꯂꯥꯛꯂꯤꯕ꯫ ꯍꯥꯟꯅ ꯈꯪꯅꯕ ꯑꯣꯏꯒꯅꯤ ꯀꯧꯉꯥꯡ ꯇꯧꯗ ꯏꯃꯨꯡꯗ ꯀꯣꯏꯗꯅ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯝꯌꯥꯏꯗ ꯁꯤꯟꯊꯥꯒ ꯊꯦꯡꯅꯩ꯫ ꯁꯤꯟꯊꯥ ꯉꯛꯅ ꯀꯅꯥ? ꯍꯦꯟꯁꯅꯥ ꯁꯤꯟꯊꯥꯗ ꯃꯨꯟꯅ ꯌꯦꯡꯏ, ꯌꯥꯝꯅ ꯃꯨꯟꯅ, ꯑꯗꯨꯒ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯅꯪꯂꯥ? ꯊꯕꯛ ꯁꯨꯅꯕ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯗꯣ? ꯍꯣꯏ ꯃꯥꯅꯤ꯫ ꯈꯪꯍꯧꯗꯦ꯫ ꯈꯨꯄꯥꯛ ꯑꯗꯨꯅ ꯁꯤꯟꯊꯥꯗ ꯈꯪꯊꯥ ꯊꯥꯖꯤꯜꯂꯛꯄ꯫ ꯈꯪꯕ꯭ꯔꯗꯣ? ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯔꯨꯕ ꯅꯪꯒꯤ ꯅꯔꯥ? ꯁꯤꯟꯊꯥ ꯃꯈꯨꯠ ꯑꯃ ꯈꯖꯥꯏ ꯑꯗꯨꯗ ꯄꯥꯏꯁꯤꯟ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯣꯏꯔꯩꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯄ ꯇꯥꯟꯖꯥ ꯑꯣꯏꯈꯤꯕꯅ ꯍꯦꯟꯁꯅꯥꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯨ ꯎꯍꯧꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯐꯤꯡꯂꯞꯅ ꯍꯦꯟꯁꯅꯥ ꯈꯣꯟꯖꯦꯜꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯃꯥꯏ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯄꯣꯏꯔꯩ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯀꯩꯅꯣ ꯇꯧꯏꯗꯣ? ꯍꯦꯟꯁꯅꯥ ꯊꯋꯥ ꯁꯥꯗ, ꯑꯩꯅ ꯀꯩꯗꯧꯔꯒꯦ?
ꯑꯉꯥꯡꯁꯤꯒꯤ ꯃꯔꯜ ꯀꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯪꯅ ꯂꯥꯛꯂꯒ ꯑꯉꯥꯡꯁꯤ ꯐꯨꯔꯤꯕ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯤꯅꯥꯏꯁꯤ ꯐꯨꯕꯒꯤꯔꯣ ꯇꯥꯄꯣꯏꯔꯩꯅ ꯑꯣꯟꯈꯠꯂꯒ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯂꯤꯕꯁꯦ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯕꯨ ꯃꯤꯒꯤ ꯄꯥꯈꯪ ꯂꯩꯕ ꯌꯨꯝꯁꯤꯗ ꯊꯕꯛ ꯁꯨꯔꯣ ꯍꯥꯏꯗꯅ ꯊꯥꯔꯛꯂꯤꯕꯁꯤꯕꯣ ꯃꯣꯏ ꯏꯃꯨꯡꯗꯨꯕꯨ ꯀꯌꯥꯝ ꯅꯪꯂꯒꯦ ꯁꯤꯟꯊꯥꯗ ꯃꯣꯟꯁꯤꯟꯗꯨꯅ ꯌꯥꯝ ꯋꯥꯔꯒꯅ ꯏꯕꯦꯝꯃ ꯑꯩꯒꯤꯗ ꯑꯣꯏꯅ ꯂꯩꯔꯨ ꯂꯥꯛꯑꯣ ꯃꯤꯅꯥꯏ ꯑꯣꯏꯔꯨ ꯂꯥꯛ ꯅꯪꯒꯤ ꯁꯦꯜ ꯃꯇꯤꯛ ꯆꯥꯅ ꯑꯩ ꯄꯤꯒꯦ ꯄꯣꯏꯔꯩ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯦꯟꯁꯅꯥ ꯍꯟꯗꯦ ꯈꯣꯟ ꯀꯜꯂꯛꯀꯅꯨ ꯏꯃꯨꯡꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩ ꯑꯩꯒꯤ ꯏꯖꯠ ꯀꯔꯤꯝꯇ ꯌꯦꯡꯗꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯕꯨ ꯄꯪꯌꯥ ꯌꯥꯕꯅꯦꯅ ꯅꯣꯏꯅ ꯈꯟꯕ꯭ꯔꯥ ꯅꯌꯨꯝꯁꯤ ꯂꯩꯁꯥꯕꯤ ꯑꯃ ꯊꯝꯖꯤꯜꯂꯒ ꯅꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯅꯣꯕ ꯑꯗꯨꯁꯨ ꯂꯨꯍꯣꯡꯒꯗꯧꯕ ꯄꯥꯈꯪ ꯑꯃꯒꯤ ꯌꯨꯝꯗ ꯁꯤꯟꯊꯥ ꯋꯥ ꯑꯃꯠꯇ ꯈꯨꯝꯂꯨꯕ ꯉꯝꯗ ꯇꯨꯃꯤꯟ ꯀꯞꯇꯨꯅ ꯂꯩ ꯄꯣꯏꯔꯩꯅ ꯍꯦꯟꯁꯅꯥ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯨ ꯇꯥꯕ ꯌꯥꯔꯤꯕ꯭ꯔꯥ ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯂꯥꯛꯄꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯌꯥꯝ ꯀꯥꯏ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯣꯏꯒꯤ ꯅꯅꯥꯗꯨ ꯄꯪꯕꯅꯤꯅ ꯀꯩꯁꯨ ꯇꯥꯔꯝꯃꯣꯏꯌꯦ ꯅꯠꯇꯦ ꯅꯣꯏꯒꯤ ꯅꯃꯥꯗꯨ ꯀꯌꯥꯝ ꯁꯣꯜꯂꯒꯦꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯈꯔ ꯇꯧꯕꯁꯤꯐꯥꯎ ꯃꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯥ ꯄꯣꯏꯔꯩ ꯃꯃꯥ ꯄꯜꯂꯛꯄꯗꯨꯗ ꯁꯥꯎꯔꯞꯅ ꯍꯦꯟꯁꯅꯥ ꯅꯁꯤ ꯅꯔꯩ ꯐꯥꯖꯤꯜ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯥꯎꯒꯗꯧ ꯋꯥ ꯉꯥꯡꯂꯛꯂꯕꯗꯤ ꯅꯪ ꯑꯩꯒꯤ ꯃꯔꯤ ꯇꯠꯈꯤꯕꯁꯨ ꯌꯥꯏ ꯑꯣ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯅꯥꯛꯇ ꯃꯤꯅꯥꯏ ꯑꯁꯤ ꯂꯩꯔꯕꯅꯤꯅ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯑꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯑꯁꯨ ꯌꯥꯔꯦ ꯁꯤꯅꯦꯕ ꯁꯤꯟꯊꯥ ꯇꯞꯅ ꯃꯔꯛ ꯊꯠꯇꯨꯅ ꯏꯆꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯀꯧꯔꯒꯦ ꯏꯆꯦ ꯅꯅꯥꯎꯗꯤ ꯂꯥꯏꯔꯕꯤꯅꯤ ꯑꯗꯨꯅ ꯌꯨꯝ ꯄꯨꯕ ꯉꯝꯅꯕ ꯃꯐꯝꯁꯤꯗ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯏꯆꯦꯅ ꯂꯥꯟꯅ ꯈꯜꯂꯤꯕꯗꯣ ꯈꯟꯕꯤꯒꯅꯨ ꯏꯆꯦꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯣꯏ ꯄꯣꯏꯔꯩ ꯁꯤꯟꯊꯥꯗ ꯌꯦꯡꯉꯤ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯀꯞꯅꯤꯡꯕ ꯈꯥꯡꯂꯤꯕꯗꯨ ꯎꯔꯨꯕꯗ ꯄꯣꯏꯔꯩ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗ ꯄꯤꯛ ꯊꯜꯂꯤ ꯍꯣꯏ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯅꯦ ꯇꯧꯔꯤꯕꯁꯦ ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯐꯖꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯩꯒꯤ ꯃꯥꯏꯁꯨ ꯈꯨꯕ ꯍꯥꯏꯗꯣ ꯊꯣꯛꯑꯦ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯅꯨ ꯀꯣꯟꯅ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯃꯧ ꯑꯣꯏꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯅꯪꯅ ꯃꯐꯝꯁꯤ ꯂꯥꯛꯄꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯁꯤꯟꯊꯥ ꯈꯨꯝꯂꯨꯕ ꯇꯧꯗ꯭ꯔꯦ ꯏꯀꯥꯏꯕꯅ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯩ ꯄꯣꯏꯔꯩꯅ ꯁꯤꯟꯊꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞꯄꯥꯏꯗꯨꯅ ꯈꯥꯝꯃꯤ ꯑꯗꯨ ꯃꯤꯠꯌꯦꯡꯗꯨꯗꯤ ꯍꯦꯟꯁꯅꯥꯗ ꯌꯦꯡꯂꯛꯏ ꯅꯪꯅ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯂꯥꯛꯂꯤꯅꯨ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯌꯨꯝꯁꯤꯒꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯪ ꯀꯅꯥꯅꯣ ꯌꯨꯝꯁꯤꯒꯤ ꯑꯩ ꯃꯧ ꯑꯣꯏꯗꯧꯔꯤꯒꯦ ꯅꯪꯒꯤ ꯅꯨꯄꯤ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯍꯛ ꯂꯩ ꯄꯣꯏꯔꯩ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ ꯍꯦꯟꯁꯅꯥ ꯃꯨꯟꯅ ꯊꯥꯎ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯌꯥꯝ ꯃꯨꯟꯅ ꯊꯥꯎ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯥꯏꯅꯈꯤꯕꯗꯣ ꯉꯁꯤ ꯑꯩꯅ ꯊꯨꯒꯥꯏꯔꯕꯅꯤ ꯉꯁꯤꯗꯒꯤ ꯅꯪ ꯑꯩ ꯃꯔꯤ ꯑꯃꯇ ꯂꯩꯅꯗ꯭ꯔꯦ ꯅꯪ ꯀꯅꯥꯅೋ ꯑꯩ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯥꯏꯒꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯏꯪ ꯇꯞꯅ ꯅꯣꯂꯨꯛꯅ ꯌꯥꯝ ꯂꯦꯝꯅ ꯂꯩꯌꯨ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯅꯒꯨꯜ ꯋꯥꯡꯂꯛꯀꯅꯤ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯣ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯒꯤ ꯍꯥꯀꯟꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯌꯧꯅ ꯍꯥꯏꯔꯕ ꯐꯩ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯦꯟꯁꯅꯥ ꯋꯥꯍꯩ ꯈꯔꯗꯨ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯍꯦꯟꯁꯅꯥꯁꯤ ꯄꯣꯏꯔꯩꯒꯤ ꯃꯃꯥ ꯂꯩꯃꯅ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯇꯨꯅ ꯂꯩꯔꯕ ꯅꯨꯄꯤꯅꯤ ꯄꯣꯏꯔꯩꯁꯨ ꯃꯃꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯥꯏꯅ ꯂꯨꯍꯣꯡꯕꯗꯨ ꯌꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯍꯦꯟꯁꯅꯥꯒꯤ ꯊꯣꯏꯁꯠꯅꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯄꯣꯏꯔꯩ ꯃꯥꯅ ꯍꯦꯟꯁꯅꯥꯁꯤ ꯁꯨꯛꯌꯥ ꯌꯥꯈꯤꯗ꯭ꯔꯦ ꯁꯤꯟꯊꯥ ꯄꯣꯏꯔꯩꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯁꯠꯇꯣꯛꯂꯒ ꯇꯞꯅ ꯍꯥꯏ ꯑꯩ ꯌꯨꯝ ꯍꯜꯂꯒꯦ ꯄꯣꯏꯔꯩ ꯃꯥꯁꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ ꯅꯍꯥꯟꯈꯩ ꯅꯪꯅ ꯍꯟꯕ ꯃꯇꯝꯗꯨꯗꯤ ꯌꯧꯗ꯭ꯔꯤ ꯌꯥꯝꯅ ꯉꯜꯂꯤ ꯌꯨꯝꯗ ꯊꯕꯛ ꯑꯇꯩ ꯂꯩꯍꯧꯕ꯭ꯔꯥ ꯁꯤꯟꯊꯥ ꯃꯃꯥꯏꯗꯨ ꯂꯨꯛꯊꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯃꯄꯤꯗꯨꯁꯨ ꯇꯨꯞ ꯇꯨꯞ ꯇꯥꯔꯤ ꯏꯆꯦꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏ ꯑꯩ ꯋꯥꯈꯜ ꯈꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯣꯔꯦꯟ ꯏꯃꯥ ꯄꯥꯕ ꯂꯥꯛꯂꯒ ꯑꯩ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯔ ꯇꯝꯕꯤꯌꯨ ꯑꯩ ꯆꯠꯂꯒꯦ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝ ꯁꯤꯟꯊꯥ ꯃꯈꯣꯡ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤ ꯄꯣꯏꯔꯩ ꯁꯤꯟꯊꯥꯅ ꯆꯠꯈꯤꯕꯗꯨ ꯈꯥꯝꯕꯁꯨ ꯉꯝꯗ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯍꯧꯏ ꯉꯁꯤꯗꯤ ꯃꯆꯦꯅ ꯊꯕꯛ ꯉꯟꯅ ꯍꯜꯂꯛꯄꯗꯨꯗ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯍꯔꯥꯎꯖꯩ ꯑꯗꯨꯕꯨ ꯁꯤꯟꯊꯥꯗꯤ ꯃꯪꯂꯤ ꯉꯁꯥꯏ ꯍꯦꯟꯁꯅꯥꯅ ꯍꯥꯏꯔꯛꯈꯤꯕ ꯀꯜꯂꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯅꯀꯣꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤ ꯁꯤꯟꯊꯥ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯜ ꯏꯃꯥ ꯕꯥꯕꯥ ꯅꯈꯣꯏ ꯂꯩꯔꯝꯂꯕꯗꯤ ꯆꯥꯅ ꯃꯩꯁꯥ ꯂꯥꯡꯂꯤꯕ ꯃꯤꯒꯤ ꯃꯤꯆꯩꯐꯝ ꯑꯣꯏꯔꯤꯕꯁꯦ ꯑꯣꯏꯔꯝꯂꯣꯏꯀꯣ ꯐꯅ ꯋꯥꯔꯕꯁꯨ ꯑꯩ ꯅꯣꯡꯃꯗ ꯏꯆꯦꯜꯁꯤꯗꯒꯤ ꯋꯥꯔꯦ ꯀꯧꯕ ꯍꯥꯏꯗꯅꯕ ꯑꯩ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯅꯆꯥ ꯉꯝꯗ꯭ꯔꯦ ꯑꯩ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯅꯆꯥ ꯋꯥꯔꯦ
ꯑꯩ ꯋꯥꯔꯦ ꯊꯣꯏꯕ ꯃꯁꯦꯅ ꯀꯞꯄꯗꯨ ꯇꯥꯔꯗꯨꯅ ꯃꯁꯤꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯁꯤꯒꯤ ꯅꯥꯛꯇ ꯐꯝꯊꯗꯨꯅ ꯃꯈꯨꯠ ꯃꯁꯥꯗꯨꯅ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛ ꯄꯦꯔꯤ ꯄꯦꯔꯤ ꯍꯥꯏꯔꯛꯏ ꯏꯆꯦꯝꯍꯜ ꯅꯪ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯈꯖꯤꯛ ꯆꯥꯎꯕꯒ ꯏꯆꯦꯝꯍꯜꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯤ ꯑꯩ ꯏꯆꯦꯝꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯤ ꯏꯆꯦ ꯋꯥꯕ ꯐꯔꯗꯣꯏꯅꯤ ꯁꯤꯟꯊꯥ ꯃꯧꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯄꯤꯛꯂꯤꯕ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯅ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯇꯨꯅ ꯃꯧꯄꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯁꯣꯝꯗ ꯄꯣꯏꯔꯩꯅ ꯇꯝꯕꯗꯒꯤ ꯂꯩꯃ ꯑꯃꯗꯤ ꯂꯨꯈꯣꯏꯁꯨ ꯈꯪꯂꯕꯅꯤ ꯂꯩꯃ ꯅꯨꯡꯉꯥꯏꯇꯅ ꯏꯁꯥ ꯁꯤꯟꯊꯥꯗꯣ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏꯅꯦ ꯇꯧꯔꯤꯁꯦ ꯑꯩ ꯂꯩꯔꯝꯂꯕꯗꯤ ꯈꯔꯁꯨ ꯐꯗꯧꯅꯤ ꯂꯨꯈꯣꯏꯅ ꯑꯩꯅꯗꯤ ꯅꯍꯥꯟ ꯍꯥꯏꯕ ꯅꯪꯅ ꯄꯥꯝꯖꯩ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯃꯧꯗꯣ ꯁꯣꯅꯣ ꯈꯔ ꯊꯨꯡꯂꯝꯗꯧ マꯂꯦ ꯍꯥꯏꯗꯅ ꯐꯔꯩꯅꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥ ꯈꯪꯅꯤꯒꯦ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯝꯅꯤꯒꯦ ꯏꯃꯥ ꯑꯩꯅꯁꯨ ꯃꯁꯥꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯂꯅꯤ ꯍꯥꯏꯗꯅ ꯏꯃꯥꯅꯁꯨ ꯃꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯏꯔꯦꯟꯖꯅ ꯍꯥꯏꯀꯣ ꯅꯨꯄꯤ ꯑꯃꯅꯤꯅ ꯃꯥꯅ ꯆꯠꯂꯤꯕ ꯁꯖꯠ ꯂꯤꯆꯠ ꯑꯗꯣ ꯑꯩꯅ ꯁꯨꯄꯥꯝ ꯄꯥꯝꯗꯦ ꯏꯃꯥ ꯏꯕꯨꯡꯉꯣ ꯅꯪꯅ ꯄꯥꯝꯗ꯭ꯔꯤꯕ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯅꯥꯅ ꯈꯪ ꯍꯌꯦꯡ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯪꯕꯨ ꯈꯨꯗꯣꯝꯕꯤꯗ ꯍꯥꯞꯄꯅ ꯎꯔꯨꯔꯨ ꯎꯪꯂꯤꯔꯒ ꯃꯄꯥꯝꯗ ꯄꯨꯈꯤꯕꯁꯨ ꯑꯗꯨꯝꯅꯒ ꯇꯧꯔꯕꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ ꯄꯣꯏꯔꯩ ꯈꯨꯝꯂꯝꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯂꯨꯈꯣꯏꯅ ꯃꯃꯥ ꯅꯆꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕ ꯑꯊꯨꯕꯤꯗ ꯅꯪꯅ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕꯗꯨ ꯍꯥꯏꯗꯣꯛꯂꯨꯁꯨ ꯅꯪꯅ ꯆꯠꯄꯗ ꯃꯆꯥꯅꯨꯄꯤ ꯊꯣꯏꯆꯠꯅꯕꯤꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯂꯥꯟ ꯇꯧꯔꯝꯕꯗꯨꯁꯨ ꯁꯤꯠ ꯅꯥꯟꯅ ꯂꯤꯔꯝ ꯍꯥꯏꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅꯒ ꯇꯣꯛꯂꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯅ ꯂꯨꯍꯣꯡꯕ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯝꯂꯕ ꯃꯇꯨꯡ ꯍꯦꯟꯁꯅꯥꯒꯤ ꯃꯃꯥ ꯂꯩꯕꯤꯗꯨ ꯁꯥꯎꯅ ꯁꯤꯟꯊꯥꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯏ ꯂꯩꯀꯥꯏꯗ ꯀꯣꯏꯍꯪ ꯍꯪꯗꯨꯅ ꯂꯥꯛꯄꯗꯨꯅ ꯁꯤꯟꯊꯥꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯂꯛꯏ ꯃꯍꯥꯛ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯕꯤꯅꯥ ꯃꯥꯁꯨ ꯂꯥꯛꯇꯨꯅ ꯁꯤꯟꯊꯥ ꯃꯉꯣꯟꯗ ꯃꯁꯥ ꯃꯗꯥꯎ ꯌꯦꯡꯁꯤꯟꯗꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯅꯅꯤ ꯂꯥꯏꯕꯤ ꯃꯥꯅ ꯂꯥꯛꯂꯤꯕꯗꯨ ꯂꯥꯏꯕꯤꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯌꯨꯝ ꯑꯁꯤꯕꯨ ꯁꯤꯟꯊꯥꯒꯤ ꯑꯣꯏꯔꯕ꯭ꯔꯥ ꯕꯤꯅꯥꯅ ꯍꯣꯏ ꯃꯥꯅꯤ ꯀꯅꯥ ꯑꯣꯏꯔꯕ ꯂꯥꯏꯕꯤ ꯁꯤꯟꯊꯥꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯅꯪꯂꯥ ꯁꯤꯟꯊꯥ ꯍꯥꯏꯔꯤꯕꯁꯦ ꯍꯣꯏ ꯃꯥꯅꯤ ꯑꯩꯅꯤ ꯀꯔꯤ ꯋꯥ ꯉꯥꯡꯕꯒ ꯂꯣꯏꯕ ꯅꯪꯕ ꯅꯠꯇꯦ ꯂꯥꯏꯕꯤꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯑꯗꯨꯗ ꯍꯦꯛꯇ ꯂꯥꯛꯊꯔꯦ ꯏꯕꯦꯝꯃ ꯇꯧ ꯉꯝꯕꯤꯌꯥ ꯅꯪ ꯑꯃꯒꯤ ꯍꯛꯇꯛꯇ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯏꯆꯥꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯏꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯇꯥꯔꯣꯏꯌꯦ ꯅꯪꯗꯤ ꯇꯥꯔꯣꯏꯌꯦ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯊꯕꯛ ꯌꯥꯎꯁꯤꯟꯅꯔꯒ ꯑꯩꯒꯤ ꯏꯆꯥꯒ ꯍꯥꯏꯅ ꯁꯤꯡꯅꯗꯅ ꯂꯩꯔꯕ ꯅꯨꯄꯥꯗꯨꯕు ꯅꯪ ꯏꯔꯥꯡ ꯍꯧꯖꯤꯟꯗꯨꯅ ꯐꯥꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯕꯨ ꯃꯤꯔꯥꯏꯔꯦ ꯅꯪ ꯑꯃꯒꯤ ꯍꯛꯇꯛꯇ ꯑꯩꯒꯤ ꯏꯆꯥꯗꯣ ꯂꯩꯈꯥ ꯇꯥꯔꯦ ꯅꯪ ꯄꯦꯜꯂꯣ ꯁꯤꯟꯊꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯂꯥꯛꯂꯤꯕꯁꯤ ꯍꯦꯟꯁꯅꯥꯒꯤ ꯃꯃꯥꯅꯤ ꯍꯥꯏꯕ ꯏꯅꯦ ꯑꯩꯒꯤ ꯏꯔꯥꯜꯁꯤꯕꯨ ꯀꯔꯤ ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯇꯥꯅꯤꯡꯗꯦ ꯅꯨꯄꯥ ꯐꯥꯕꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯔꯥꯜꯅꯤ ꯕꯤꯅꯥꯅ ꯁꯤꯟꯊꯥ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯁꯦꯡꯅ ꯈꯨꯝꯃꯨ ꯅꯪꯅ ꯌꯨꯝ ꯄꯨꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤꯕꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯄꯨꯝꯕ ꯃꯤꯌꯥꯝ ꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯅꯕ꯭ꯔꯣ ꯈꯨꯝꯃꯨ ꯅꯆꯤꯟꯗꯣ ꯑꯆꯧ ꯑꯩ ꯂꯥꯟꯗꯦ ꯑꯩꯅ ꯑꯍꯦꯟꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯨꯕꯁꯨ ꯂꯩꯇꯦ ꯁꯨꯞꯅꯇꯒꯤ ꯑꯩꯗꯤ ꯃꯣꯏꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯕ ꯈꯛꯇꯅꯤ ꯑꯇꯩ ꯑꯍꯦꯟꯕ ꯑꯩ ꯀꯔꯤꯝꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯂꯥꯏꯕꯤꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪ ꯌꯥꯝ ꯍꯩ ꯄꯥꯠꯁꯤ ꯀꯣꯝꯊꯤꯗꯒꯤ ꯍꯧꯔꯛꯄꯒꯤ ꯍꯧꯅꯕꯤ ꯃꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯃꯆꯥ ꯃꯁꯨ ꯐꯥꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯕꯤꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯁꯦ ꯅꯆꯥꯅꯁꯨ ꯑꯣꯏꯔꯕꯗꯤꯅꯦ ꯏꯕꯦꯝꯃꯅ ꯈꯔ ꯋꯥꯔꯛꯄꯤꯌꯨ ꯅꯆꯥꯁꯤ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯒꯅꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯀꯣꯏꯊꯥ ꯊꯥꯗꯨꯅ ꯁꯦꯜ ꯇꯥꯜꯍꯜꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯅ ꯃꯁꯥ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤ ꯀꯥꯟꯅꯔꯣꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯆꯥꯁꯤ ꯅꯌꯨꯝꯗ ꯂꯦꯝꯅ ꯊꯝꯃꯨ ꯕꯤꯅꯥ ꯑꯁꯥꯎꯕꯅ ꯁꯤꯟꯊꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯊꯥꯖꯤꯟꯗꯨꯅ ꯐꯨꯔꯤ ꯌꯥꯝ ꯀꯤꯠꯄꯤ ꯁꯤꯅ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯕꯤ ꯐꯦꯠ ꯇꯧꯔꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤ ꯁꯤꯟꯊꯥ ꯀꯞꯇꯨꯅ ꯃꯆꯧ ꯑꯩ ꯂꯥꯟꯗꯕꯅꯦ ꯇꯥꯅꯤꯡꯗꯦ ꯆꯤꯟꯊꯤꯕꯤ ꯃꯤꯅ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯍꯟꯕ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯀꯔꯤꯝꯇ ꯌꯦꯡꯗꯕ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯈꯪꯅꯤꯡꯅ ꯉꯁꯤꯗꯤ ꯕꯤꯅꯥ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯆꯩꯈꯥꯏꯗꯨꯅ ꯂꯩꯔꯤꯕ ꯐꯤꯔꯣꯜ ꯃꯈꯩ ꯃꯄꯥꯟꯗ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯏ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯅꯪꯅ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯌꯥꯔꯣꯏ ꯅꯪ ꯑꯃ ꯂꯩꯔꯤ ꯃꯈꯩ ꯑꯩꯈꯣꯏ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯍꯦꯜꯂꯛꯀꯗꯧꯔꯤ ꯃꯆꯥꯎ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯣ ꯌꯨꯝꯁꯤꯗ ꯂꯩꯇꯅ ꯑꯩꯕꯨ ꯀꯔꯥꯏꯗ ꯂꯩꯔꯨꯗꯣꯏꯅꯣ ꯁꯤ ꯃꯆꯥꯎ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯣ ꯕꯤꯅꯥ ꯇꯥꯗꯦ ꯍꯥꯏꯔꯤꯕꯗꯨ ꯃꯍꯥꯛ ꯀꯔꯤꯝꯇ ꯇꯥꯗꯕ ꯃꯒꯨꯝ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯤ ꯁꯤꯟꯊꯥ ꯎꯄꯥꯏ ꯂꯩꯇ ꯃꯅꯥꯎ ꯑꯅꯤꯕꯨ ꯁꯦꯠꯅ ꯀꯣꯟ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯀꯞꯂꯤ ꯕꯤꯅꯥ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯐꯤꯁꯤꯡꯗꯨ ꯀꯥꯎꯈꯥꯏꯗꯨꯅ ꯁꯥꯎꯅ ꯅꯥꯐꯤ ꯅꯔꯣꯟ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕ ꯈꯔꯁꯦ ꯄꯔꯕꯛ ꯄꯨꯗꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯀꯣ ꯃꯤꯅꯨꯡꯁꯤ ꯎꯠꯂꯨꯕ ꯌꯥꯕ ꯅꯠꯇꯤꯌꯦ ꯅꯣꯏꯗꯨ ꯃꯤꯅꯨꯡꯁꯤ ꯎꯠꯂꯨꯕꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯆꯣꯞꯄ ꯅꯪꯂꯦ ꯑꯗꯨꯋꯥꯏꯗ ꯀꯥꯞꯁꯤꯟꯅꯔꯒ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏꯌꯦ
นั่งลำพันกับละบสูไอ้เนี่ยปังท่ากันได้ไปเลยติข้างละบระสินทามาคุดโลนนะดุนะมาชอบไอ้บุญสิตระบสูไปกินไปเอาหันสิยุ่งสิบิวโอ้คุยกันละนะยุ่งสิเลยไปกินไอ้ฮามาดูดิบบิวไอ้มาดูงามกันนะมาส่งในยารุยแต่บัดบักไอ้ยมตะตาวรุยนั่งกินน่ะตาโตน้อยจ้าน้ำมันน่ะปะสิบิดูกินมันนักจะเสร็จแล้วก็ตาวรุไอ้ยี่พัมเดดีนั่งกินน่ะตาโตแต่น่าจะรีบเบี้ยมาสีให้ดำบินายุ่มโซลวนสิลำลักะหันในยังลำดันสัตย์สินท้าอุปายเลยตามันเอาบุกวนดูนักกับเลยพนักกุยนั่นเลยเรื่องมาตุงมันเอาอันนี้บุกปูดูนะยุ่มมาดูดกิทอรักเลยคงนปูไม่ไกลดามาหักจัดเลยมาขุดน้ำมันเอาอันนี้บุมาขุดซ้ำมาหักลำบีดูเดสัตย์เลยมาท่องขังดลักปนะไม่ไกลอดุสูการุมดลักลีบนุขังเจลำบีดูเดสุ่มจัดเลยไงตุงลมดกิคนเจลำมันเกาเลยสินท้าตาเดอดุมักจัดเลยไปเลยเจนจัดตรงดลักละกะมามังเดทัดจิเลยสินท้าใครโดนนังสัตย์ลีบะสมเด็จลำบีเลยดีลำบีลุยสินท้าปีโรยนับมิดเยี่ยงนะไปเลยได้ยังละอีว่าได้งางลักตีถอยบันนังดีกันนั้นเอาคุยเสียงพันเสียหานักขังบระไปเลยถอยบันได้นุ่งสิ่งนี้ยังละกะขังนับานีถอยบันตัวมีกันนะจ๊อเฮ้ยมานี่นังดีกันไม่ขังนี่ปะนุ้ยเสียนหายบันได้กี่ขังนี่นุ้ยเสียนถ้าบักสุบันนุ่งตีกี่สัตว์ลีบันดอไอ้คุยเดนี่มานะนับานีกี่วารีดุมใส่ถอยบันแกนคราตาระบโอยบันนะถ้าบักสุบปลักบัดดุดะนาไซนปีอมันหลักละกะงางลำบัดดุนิงสิ่งนักตุนะสาวรับตองนัดถอยบันนะนุ้ยเดียมพัดติอิจิมัลบุทับกชัวละกะใจบุษใจบีนุ้ยพัดติมาส่งนุสุเจมัลบุพุยนุ้ยยำพัดติปุยเริงักนัสินธาดะให้พิษยิงเลยอดุบสินธาตารังอมดาอดุมักตุมินเลียบเลยปุยเรนนทารักตุนะถอยบัดเทียมตุนะว่าหังอีถอยบะมาสุมานะเหลาสินมังงำบะว่าคุดิงเปรีเปรีตาวตุนะตัมอีวารีดูเด็กขังมังงำเลยมาดูดีมากิมารำดกิสินทากิมาสินมกบาบูมายุมดกิตันทุรักเลยให้บาไปเลยแต่เสียงนั้นมาหักนุ่งไอตีสินทานะมาคุดซ้ำลิบตัวบีบูวางงังดาพัดปองขัดอดูกถอยบบูมาคุดซ้ำสินทาได้ยิงดูนัดตับนะให้ไอ้กิมารำกีนังน่าว่าผมจะตาบไอ้ตัวน่ะนังกีเอาว่าบุกี้เขารักผมไอ้ตัวน่ะอิสุนังกีเอาว่าบุได้สรุปยากันน่าสิดกีนังกีเอาว่าบุคุดิน่าทันตะกีนัดติไอ้กิสุสรุปยาวบัดนังมุสิงนรักบะมีคุดิงไอ้กิสุยิกนะบัดจัดละสิอดุมน้ำมังดุนเลยบัดไอ้ยังมังงำติไอ้บุเฮนี่เห็นอีกใครเป็นนังหันแกให้นักขันลิบระนังบุยใครเป็นนังหันแกให้ดูนะไอ้หนูว่าพัมสีให้เป็นนัดตินังบุนุสีบุกีไอ้หนูว่าพัมสีให้บัดสินทาไอ้นังบุนุสีนังกีปุ่นสีบุไอ้นุนุสีดุรีสินทาอดุมน่าให้รักบุตรดามหาคุมพัมขังดาตุมินเลยป่วยเร่งนะถอยบ้านาซีนมังดุนดุมเลยระบดีอีกคนมันพมสิเดอดุมหิงเลียนบัดนาซีเกมุขุดเซไปดุนสิงลถอยบ้ามาซีเกมุขุดตุไปดุนสิงละกะไปเรกีมายุมเดปุนนักมินัยมามาไลมามาดีลูกคุยสูมาซานาเล็บลิบพิเรบอดุดาอายัดปมุกปีรุดาฮาราวสินทาบุลาวสิลามเองอสมนาไลบักพิรักลบิสินทาไปเรกีนักตาอาวาบุปุ่มเบกาวฮาราวมุมนกนักปุนสิสุปะมานาวานิกะลุยนันนะนุงไงเลยคิรามเอง